Ngasisu miyamgidamak nungayba wari ama puduna lakjari. Wari asigi mamingna Laumigi machana Rajkumari laukiba. Wari asibu ibirakpa Rosila. Thaina matam amagi warini chauraba leipak amada ningthau ama palami. Ningthau adugi maral mathong manimukta amadi sanalupa adugi matik leirami. Mangonda awatpa haibadu amata leiramde. Sanalupa maral mathum leibada mahaki lamba pabinaba kana amatasu leiramde. Ningthau adugi machanupi Chinglembi kaubi amasu leirami. Chinglembi mama Maharani di Chinglembi na yamna piklingai matamda taibangpal thadokirami maram aduna mapa ningthauna machanupi Chinglembi bu yamna nushina kena yokjarami. Adubu khanghaudana mahaki naitong pokchabi machanupi Chinglembi ado layong khangdaba laina ama naraktuna haugat kangkhatpa ngamdana phamungda yataduna leikirami. Leipake akhang ahi kaya kauduna yenghalabasu Chinglembi du phagatpa kauba leiramde. Maram asidagi maral mathumna chingumna paiduna leirabasu ningthau adu matam pumbada mathwai nungaitana sukthaduna ta leirami. Nongmadi ningthau aduna macha Chinglembi anaba adu matau karamna phagani khanduna wakhal nungaitana famduna leiringai tanja aduda lainingba ahal ama konungda ningthaugi manaktamda changlaklami. Aduga ahal aduna ningthaubu makok nonduna ikai khumnaba utlami. Khurumjari ningthau. Ningthau aduna ahal aduna sumna hanglai. Nahakpu kanano? Aduga mafam asida kari laklibano? Aingondagi kari apamba lay hayo. Ahal aduna asumna khumlai. Iningthau. Ai iningthaudagi kaimata pamjade. Iningthaugi ichanipi Rajkumarida laina layong khangdana naduna leire haiba tajai. Aduna anabada phananaba upay ama lay. Madu haijage haiduna ai mafam asida laklibane. Ahal adugi wa aduda ningthau adu harauna asumna hairai. Kari aigi ichanipi anaba phananaba upay haiba. Kari karamba upayno amukta haibiyo. Leipak asida anaba pumma phahanba ngamba champra makhal ama lay. Madu charabadi Rajkumari anaba se soidana phagani. Asi hairamnaga ahal adu yamna thuna chatkirami. Ahal adu hek chatkibaga ningthau aduna konungi phamnaiba makok aduda onsinduna asumna hairai. Aidi ahal aduna hairiba champrada karamba makhalgi champrano? Leipak asigi karamba mafamda phangi haibado kemta khanghaudredana karamna khangani tawriside noibu khangro? Phamnaiba aduna asumna hairai. Iningthau akhoisu khangdi. Adu phawba khangdaba nangna konungi phamnaiba makok karamna oiriba? Khangde nangna upay ama tawragane athuba matamda anaba pumba phanba ngamba champra ado karambano aduga kadaida phangi haibado khangdokadabani natrabadi nangi pham lawthokani. Iningthau adudari tawbino ai ngasimak leipak sinba thungna khanghanjage aduga champra ado thiba phangnaba honajage. Fare adudi wafam ase hojingmak leipak sinba thungna khanghanko aduga masimasu khanghanko. Karigumba champra ado puraktuna aigi ichanupigi anaba se hek phanba ngamba misak aduda nupa oiragana ichanupibu mangonda thajaba loinana leipak tangkhai ama pigani aduga nupi oiragana sana khaujong mayam ama pigani haiduna phagani ningthau. Asi hairabagi tungda konungi phamnaiba makok aduna ningthau manai khara sagol tongduna tharami aduga leipak sin thungna paujal piba chathalami. Ningthau manai sing aduna leipak adugi mafam khudingmuk chattuna asumna laurami. Tau iningthaugi paujelni anaba phahanba ngamba champra ado puraktuna Rajkumari Chinglembi anaba phahanba misak aduda mahakbu thajabaga loinana leipak tangkhai amasu pigani aduga nupi oiragana sana khaujong mayam ama pigani. Asumna ningthau manai sing aduna lauriba adu leipak adugi aroibada leiba laumi Tomchaunasu tarami. Tomchaugi yumda mi khudingmakna chabadi lairadana uba phawba unadriba top machu yamna phajaba champra makhal ama haurami. Champra adugi magun khangbana matam pumbada mahakna phajana ngak senduna thamjai. Tomchaugi machanupa ani amasu leirami. Machanupa ahal ibo haldi yamna singi gyan lei haiduna mahakna khalami. Aduga machanupa atomba ibomchadi yamna pangi haina khalami. Maram asina Tomchauna machanupa ahal ibohalda asumna hairami. Ibohal nangna khara gyan tai aduna ne nang hojima aikhoida horiba champra ase
ꯈꯔ ꯍꯦꯛꯂꯒ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯗꯨꯅ ꯆꯠꯂꯣ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯆꯝꯄ꯭ꯔꯥ ꯑꯁꯤ ꯆꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕ ꯐꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯒꯅꯤ, ꯑꯗꯨꯒ ꯂꯩꯄꯥꯛ ꯇꯪꯈꯥꯏ ꯑꯃꯁꯨ ꯄꯤꯒꯅꯤ ꯍꯥꯏꯕꯅꯤ꯫ ꯃꯗꯨꯕꯨ ꯑꯣꯏꯔꯕꯗꯤ ꯏꯄꯥ ꯏꯆꯥ ꯑꯩꯈꯣꯏ ꯋꯥꯅ ꯂꯧ ꯎꯗ꯭ꯔꯕꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯌꯥꯔꯦꯗꯅ꯫ ꯍꯣꯏ ꯏꯄꯥ, ꯑꯩ ꯍꯧꯖꯤꯛꯃꯛ ꯆꯝꯄ꯭ꯔꯥꯁꯦ ꯍꯦꯛꯂꯒ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯍꯦꯛꯇ ꯆꯠꯂꯒꯦ꯫ ꯍꯣꯏ ꯍꯣꯏ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯆꯝꯄ꯭ꯔꯥꯗꯨ ꯍꯦꯛꯂꯕ ꯃꯇꯨꯡꯗ ꯊꯨꯝꯃꯣꯛ ꯑꯃꯗ ꯍꯥꯞꯂꯝꯃꯤ꯫ ꯁꯤꯗꯤ ꯃꯤꯅ ꯎꯈꯤꯕ ꯌꯥꯏ, ꯑꯗꯨꯅ ꯊꯨꯝꯃꯣꯛ ꯑꯁꯤ ꯃꯊꯛꯇ ꯐꯤ ꯑꯃ ꯀꯨꯞꯁꯤꯜꯂꯒ ꯍꯦꯛꯇ ꯄꯨꯔꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯣꯍꯜ ꯊꯨꯝꯃꯣꯛ ꯑꯗꯨ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯀꯣꯛꯇ ꯊꯣꯡꯀꯠꯇꯨꯅ ꯄꯨꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯒꯤ ꯂꯝꯕꯤꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯏꯕꯣꯍꯜꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯏꯕꯨꯡꯉꯣ, ꯅꯪꯅ ꯊꯨꯝꯃꯣꯛ ꯑꯗꯨꯗ ꯄꯨꯔꯒ ꯆꯠꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯣ, ꯁꯤꯒꯤ ꯊꯨꯝꯃꯣꯛꯁꯤꯔꯣ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯑꯩ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯛꯀꯦ꯫ ꯑꯣ, ꯍꯪꯉꯣꯏꯅꯦ ꯍꯪꯉꯣꯏ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯅ ꯑꯍꯜ ꯑꯗꯨꯗ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯀꯔꯤ? ꯍꯪꯉꯣꯏꯅꯤ ꯍꯥꯏꯕ? ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯍꯜ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯔꯒ ꯊꯣꯉꯥꯛꯄ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯑꯩ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯖꯒꯦ, ꯆꯝꯄ꯭ꯔꯥ ꯄꯨꯖꯔꯛꯄꯅꯤ꯫ ꯆꯝꯄ꯭ꯔꯥ ꯍꯥꯏꯕ? ꯑꯣ, ꯆꯪꯉꯣ ꯆꯪꯉꯣ꯫ ꯑꯁꯨꯝꯅ ꯏꯕꯣꯍꯜꯗꯣ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯍꯜꯂꯛꯂꯝꯃꯤ꯫ ꯏꯕꯣꯍꯜꯅ ꯃꯀꯣꯛꯇ ꯊꯨꯝꯃꯣꯛ ꯑꯃ ꯐꯤ ꯀꯨꯞꯇꯨꯅ ꯄꯨꯔꯛꯄꯗ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯍꯦ ꯅꯨꯄꯥ, ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ? ꯑꯗꯨꯒ ꯅꯪꯅ ꯊꯨꯝꯃꯣꯛ ꯑꯗꯨꯗ ꯄꯨꯔꯛꯂꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ? ꯏꯅꯤꯡꯊꯧ, ꯑꯩꯅ ꯄꯨꯖꯔꯛꯂꯤꯕꯁꯦ ꯆꯝꯄ꯭ꯔꯥꯅꯤ꯫ ꯑꯩꯒꯤ ꯆꯝꯄ꯭ꯔꯥ ꯑꯁꯤꯕꯨ ꯆꯥꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕ ꯁꯣꯏꯗꯅ ꯐꯒꯅꯤ꯫ ꯑꯦ, ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ꯫ ꯀꯗꯥꯏ ꯀꯗꯥꯏ ꯅꯪꯒꯤ ꯆꯝꯄ꯭ꯔꯥꯗꯣ? ꯏꯕꯣꯍꯜꯅ ꯊꯨꯝꯃꯣꯛ ꯑꯗꯨ ꯃꯀꯣꯛꯇꯒꯤ ꯊꯥꯡꯊꯔꯒ ꯊꯝꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯑꯗꯣ ꯏꯅꯤꯡꯊꯧ, ꯆꯝꯄ꯭ꯔꯥ ꯑꯁꯤ ꯆꯥꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯅꯥꯕꯁꯦ ꯐꯔꯕꯗꯤ ꯑꯩꯉꯣꯟꯗ… ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯈꯪꯉꯤꯅꯦ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕ ꯑꯁꯤꯕꯨ ꯐꯔꯕꯗꯤ ꯅꯪꯉꯣꯟꯗ ꯁꯣꯏꯗꯅ ꯊꯥꯖꯒꯗꯧꯔꯤꯕꯅꯤ꯫ ꯏꯕꯣꯍꯜ ꯌꯥꯝꯅ ꯍꯔꯥꯎꯅ, ꯑꯁꯦꯡꯕ꯭ꯔꯣ ꯏꯅꯤꯡꯊꯧ? ꯅꯤꯡꯊꯧ ꯑꯗꯨ ꯁꯥꯎꯅꯤꯡꯂꯞ ꯇꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏꯅꯦ, ꯁꯨꯝ ꯉꯥꯡꯗꯅ ꯂꯩꯔꯅꯨꯅꯦ, ꯅꯪꯒꯤ ꯆꯝꯄ꯭ꯔꯥꯗꯣ ꯁꯠ-ꯁꯠ ꯄꯨꯊꯣꯔꯛꯑꯣ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕꯗꯣ ꯍꯥꯟꯅ ꯑꯃꯨꯛꯇ ꯐꯈꯤꯁꯅꯨ, ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯍꯦꯛ ꯐꯠꯇ꯭ꯔꯕ ꯅꯪꯁꯨ ꯆꯩ ꯆꯥꯒꯅꯤ ꯈꯪꯉꯨ꯫ ꯍꯣꯏ ꯅꯤꯡꯊꯧ, ꯆꯝꯄ꯭ꯔꯥꯗꯣ ꯄꯨꯊꯣꯛꯆꯔꯛꯑꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯍꯜꯅ ꯊꯨꯝꯃꯣꯛ ꯑꯗꯨꯗ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯨꯝꯃꯣꯛ ꯑꯗꯨꯗ ꯆꯝꯄ꯭ꯔꯥꯒꯤ ꯃꯍꯨꯠ ꯍꯪꯉꯣꯏ ꯉꯥꯛꯇ ꯑꯣꯏꯅ ꯌꯥꯎꯔꯝꯂꯦ, ꯑꯗꯨꯒ ꯍꯪꯉꯣꯏꯁꯤꯡ ꯑꯗꯨꯅ ꯅꯤꯡꯊꯧꯅ ꯐꯝꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯪꯆꯣꯡꯗ ꯆꯣꯡꯁꯤꯜꯂꯛꯂꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧꯗꯨ ꯎꯕꯗ ꯅꯤꯡꯊꯧꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯦ ꯅꯨꯄꯥ, ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯥ? ꯏꯅꯥꯏꯁꯥ, ꯅꯨꯄꯥ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯊꯧꯔꯤ ꯑꯃꯅ ꯄꯨꯟꯁꯤꯜꯂꯣ, ꯑꯗꯨꯒ ꯐꯨꯗꯧ꯫ ꯅꯤꯡꯊꯧ ꯑꯃꯗ ꯂꯛꯅꯔꯕꯗꯤ ꯀꯔꯤ ꯐꯪꯒꯦ ꯍꯥꯏꯕꯗꯣ ꯈꯪꯍꯜꯂꯨ꯫ ꯅꯠꯇꯦ ꯅꯠꯇꯦ ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯑꯩ ꯇꯁꯦꯡꯅ ꯊꯨꯝꯃꯣꯛ ꯑꯁꯤꯗ ꯆꯝꯄ꯭ꯔꯥ ꯍꯥꯞꯂꯒ ꯄꯨꯖꯔꯛꯄꯅꯦ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯪꯉꯣꯏ ꯑꯣꯏꯔꯝꯂꯤꯕꯅꯣ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ꯫ ꯑꯦ, ꯑꯃꯨꯛ ꯑꯣꯏꯗꯕ ꯉꯥꯡꯉꯤꯅꯦ꯫ ꯆꯝꯄ꯭ꯔꯥꯅꯕꯨ ꯍꯪꯉꯣꯏ ꯑꯣꯜꯂꯛꯄ ꯍꯧꯅꯕ꯭ꯔꯣ? ꯏꯅꯥꯏꯁꯥ, ꯃꯁꯤ ꯐꯖꯅ ꯄꯨꯟꯁꯤꯜꯂꯒ ꯐꯨ, ꯑꯗꯨꯒ ꯇꯥꯟꯊꯣꯛꯀꯣ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯏꯕꯣꯍꯜꯕꯨ ꯌꯥꯝꯅ ꯊꯤꯅ ꯐꯨꯔꯕ ꯃꯇꯨꯡꯗ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯇꯥꯟꯊꯣꯔꯛꯂꯝꯃꯤ꯫ ꯏꯕꯣꯍꯜ ꯁꯥꯒꯠꯂꯨꯕ ꯃꯪꯂꯥꯟ ꯀꯥꯏꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯏꯕꯣꯍꯜꯅ ꯃꯄꯥꯗ ꯀꯣꯅꯨꯡꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯆꯝꯄ꯭ꯔꯥꯅꯕꯨ ꯍꯪꯉꯣꯏ ꯀꯃꯥꯏꯅ ꯑꯣꯜꯂꯤꯕꯅꯣ? ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯅꯪ ꯁꯤꯗꯒꯤ ꯆꯠꯈꯤꯕꯗ ꯀꯅꯥ ꯀꯅꯥꯒ ꯊꯦꯡꯅꯩ? ꯏꯕꯣꯍꯜꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, ꯑꯗꯨꯕꯨꯗꯤ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯊꯦꯡꯅꯩ꯫ ꯑꯍꯜ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯨꯝꯃꯣꯛ ꯑꯗꯨꯗ ꯀꯩ ꯄꯨꯔꯛꯏꯅꯣꯅ ꯍꯪꯂꯛꯄꯅꯦ, ꯑꯗꯨꯗ ꯑꯩꯅ ꯍꯪꯉꯣꯏꯅꯦꯅ ꯍꯥꯏꯖꯤꯟꯈꯤꯕꯅꯦ꯫ ꯑꯣ, ꯑꯩ ꯚꯥꯞ ꯇꯥꯔꯦ꯫ ꯑꯗꯣ ꯅꯪꯕꯨ ꯑꯐꯕ ꯊꯕꯛ ꯑꯃ ꯇꯧꯕ ꯆꯠꯄꯗ ꯑꯣꯏꯗꯕ ꯉꯥꯡꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯈꯪꯗꯕ꯭ꯔꯣ? ꯒ꯭ꯌꯥꯟ ꯌꯥꯝꯅ ꯂꯩꯕꯗꯤ ꯁꯥꯈꯤꯕꯗꯥꯏ꯫ ꯐꯔꯦ ꯐꯔꯦ, ꯍꯧꯈ꯭ꯔꯕꯗꯤ ꯍꯧꯈ꯭ꯔꯦ, ꯑꯗꯨꯕꯨ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯑꯁꯦ ꯃꯥꯡꯍꯟꯕꯗꯤ ꯌꯥꯗꯦ꯫ ꯑꯗꯨꯅ ꯍꯌꯦꯡꯁꯦ ꯅꯅꯥꯎ ꯅꯨꯄꯥ ꯏꯕꯣꯝꯆꯥꯗ ꯑꯃꯨꯛ ꯆꯝꯄ꯭ꯔꯥ ꯑꯁꯦ ꯄꯨꯔꯒ ꯆꯠꯍꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯇꯨ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯣꯝꯆꯧꯅ ꯆꯝꯄ꯭ꯔꯥꯗꯨ ꯍꯦꯛꯂꯒ ꯊꯨꯝꯃꯣꯛ ꯑꯃꯗ ꯍꯥꯞꯆꯤꯜꯂꯕ ꯃꯇꯨꯡ ꯐꯤ ꯑꯃꯅ ꯑꯃꯨꯛ ꯀꯨꯞꯁꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯏꯕꯣꯝꯆꯥꯗ ꯄꯤꯔꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯕꯣꯝꯆꯥ, ꯅꯪ ꯏꯄꯥꯅ ꯍꯥꯏꯕꯗꯣ ꯒ꯭ꯌꯥꯟ ꯇꯥꯏꯀꯣ? ꯏꯄꯥꯒꯤ ꯃꯥꯏ ꯊꯤꯍꯟꯕ ꯌꯥꯗꯦꯀꯣ, ꯆꯠꯂꯣ ꯆꯠꯂꯣ꯫ ꯍꯣꯏ ꯏꯄꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥ ꯆꯝꯄ꯭ꯔꯥ ꯌꯥꯎꯕ ꯊꯨꯝꯃꯣꯛ ꯑꯗꯨ ꯃꯀꯣꯛꯇ ꯊꯥꯡꯒꯠꯇꯨꯅ ꯄꯨꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯏꯕꯣꯍꯜꯒꯤ ꯃꯇꯧꯒꯨꯝꯅ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯗꯨꯅ ꯏꯕꯣꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣ, ꯅꯪꯅ ꯄꯨꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ?" "ꯏꯄꯥ, ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯗꯣ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏ꯫ ꯑꯗꯨꯒꯤ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯐꯅꯕ ꯆꯝꯄ꯭ꯔꯥꯁꯦ ꯄꯤꯔꯨꯒꯦ ꯇꯧꯕꯅꯦ꯫ ꯆꯝꯄ꯭ꯔꯥꯁꯦ ꯆꯥꯔꯗꯤ ꯃꯥꯒꯤ ꯑꯅꯥꯕꯗꯣ ꯁꯣꯏꯗꯅ ꯐꯗꯣꯏꯅꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯌꯧꯔꯛꯄꯗ ꯊꯣꯉꯥꯛꯄꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯣꯉꯥꯛꯄ ꯑꯃꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, "ꯍꯦ ꯅꯨꯄꯥ, ꯅꯪ ꯀꯅꯥꯅꯣ? ꯑꯗꯨꯒ ꯅꯪꯅ ꯊꯨꯝꯃꯣꯛꯇ ꯄꯨꯔꯛꯂꯤꯕꯗꯨꯅ ꯀꯔꯤꯅꯣ?" "ꯑꯩ ꯆꯝꯄ꯭ꯔꯥ ꯄꯨꯖꯔꯛꯄꯅꯦ꯫ ꯆꯝꯄ꯭ꯔꯥ ꯑꯁꯤꯕꯨ ꯆꯥꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕꯗꯣ ꯁꯣꯏꯗꯅ ꯐꯗꯣꯏꯅꯦ꯫ ꯑꯗꯣ ꯑꯩ ꯃꯅꯨꯡꯗ ꯏꯅꯤꯡꯊꯧꯒ ꯎꯅꯕ ꯑꯃꯨꯛꯇ ꯆꯪꯖꯒꯦꯕ." ꯏꯕꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯌꯥꯔꯣꯏ ꯌꯥꯔꯣꯏ, ꯆꯝꯄ꯭ꯔꯥꯅꯤꯅ ꯍꯥꯏꯖꯜꯂꯒ ꯍꯪꯉꯣꯏ ꯑꯃꯨꯛ ꯑꯣꯏꯔꯝꯗꯅ ꯏꯅꯤꯡꯊꯧꯒꯤ ꯃꯤꯋꯥ ꯇꯥꯅꯤ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯦꯡꯕꯅꯦ, ꯆꯝꯄ꯭ꯔꯥꯅꯦ." "ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯒꯅꯦ, ꯍꯣꯔꯦꯟ ꯆꯝꯄ꯭ꯔꯥ ꯑꯣꯏꯔꯝꯗꯗꯅ ꯑꯇꯩ ꯑꯇꯩꯒ ꯑꯣꯏꯔꯝꯃꯗꯤꯅꯦ, ꯅꯪ ꯍꯤꯡꯅ ꯍꯟꯗ꯭ꯔꯦ ꯈꯪꯉꯨꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯏꯕꯣꯝꯆꯥꯕꯨ ꯄꯨꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯕꯣꯝꯆꯥꯅ ꯊꯨꯝꯃꯣꯛ ꯑꯃ ꯐꯤ ꯈꯨꯞꯇꯨꯅ ꯄꯨꯔꯛꯄꯗꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯅꯨꯄꯥ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯅ ꯊꯨꯝꯃꯣꯛꯇ ꯄꯨꯔꯛꯂꯤꯕ ꯑꯗꯨꯅ ꯀꯔꯤꯅꯣ? ꯍꯪꯉꯣꯏꯔꯣ?" "ꯏꯅꯤꯡꯊꯧ, ꯑꯩꯒꯤ ꯃꯤꯡ ꯏꯕꯣꯝꯆꯥ ꯀꯧꯏ꯫ ꯂꯧꯃꯤ ꯇꯣꯝꯆꯧꯒꯤ ꯃꯆꯥꯅꯤ꯫ ꯑꯩꯅ ꯄꯨꯖꯔꯛꯏꯁꯦ ꯆꯝꯄ꯭ꯔꯥꯅꯤ꯫ ꯃꯁꯤꯕꯨ ꯆꯥꯔꯒꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕꯗꯣ ꯁꯣꯏꯗꯅ ꯐꯒꯅꯤ." ꯊꯣꯉꯥꯛꯄ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯏꯅꯤꯡꯊꯧ, ꯃꯥꯅ ꯍꯥꯏꯁꯦ ꯑꯁꯦꯡꯕꯅꯤ꯫ ꯃꯥꯅ ꯄꯨꯔꯛꯏꯁꯦ ꯆꯝꯄ꯭ꯔꯥꯅꯤ." ꯅꯤꯡꯊꯧ ꯑꯗꯨꯅ ꯊꯣꯉꯥꯛꯄꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯅꯪ ꯆꯠꯆꯔꯣ꯫ ꯐꯒꯅꯤ ꯏꯅꯤꯡꯊꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯉꯥꯛꯄ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯑꯗꯨ ꯏꯕꯣꯝꯆꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯣꯝꯆꯥ, ꯀꯗꯥꯏꯅꯣ? ꯅꯪꯒꯤ ꯆꯝꯄ꯭ꯔꯥꯗꯨ ꯌꯦꯡꯂꯒꯦ." "ꯍꯣꯏ ꯏꯅꯤꯡꯊꯧ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥ ꯃꯥꯒꯤ ꯊꯨꯝꯃꯣꯛ ꯑꯗꯨ ꯀꯨꯞꯂꯤꯕ ꯐꯤ ꯑꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯆꯝꯄ꯭ꯔꯥꯗꯨ ꯌꯦꯡꯍꯜꯂꯝꯃꯤ꯫ "ꯑꯦ, ꯆꯝꯄ꯭ꯔꯥꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯁꯨꯃꯥꯏꯅ ꯐꯖꯕ ꯆꯝꯄ꯭ꯔꯥ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯗ꯭ꯔꯤ. ꯏꯅꯥꯏꯁꯥ, ꯅꯈꯣꯏ ꯀꯅꯥꯅꯣꯃ ꯍꯧꯖꯤꯛꯃꯛ ꯆꯝꯄ꯭ꯔꯥ ꯑꯁꯦ ꯏꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯗ ꯄꯤꯖꯔꯨꯆꯣ ꯆꯠꯂꯣ." ꯅꯤꯡꯊꯧꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯃ ꯆꯪꯂꯛꯂꯒ ꯆꯝꯄ꯭ꯔꯥ ꯑꯗꯨ ꯄꯨꯁꯤꯟꯗꯨꯅ ꯆꯤꯡꯂꯦꯝꯕꯤꯗ ꯄꯤꯖꯔꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕꯗꯨ ꯐꯔꯛꯇꯨꯅ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯦ꯫ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯇꯝꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯏꯅꯤꯡꯊꯧ, ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯅꯥꯕ ꯐꯍꯧꯔꯦ." ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯉꯛꯄꯒ ꯂꯣꯏꯅꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯅꯥꯕ ꯐꯍꯧꯔꯦ ꯍꯥꯏꯕ? ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯑꯁꯦꯡꯕꯔꯥ?" "ꯑꯁꯦꯡꯕꯅꯤ ꯏꯅꯤꯡꯊꯧ. ꯆꯝꯄ꯭ꯔꯥ ꯑꯁꯤ ꯍꯦꯛ ꯄꯤꯖꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯐꯃꯨꯡꯗꯒꯤ ꯃꯇꯣꯝꯇ ꯍꯧꯒꯠꯂꯒ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ." ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤ ꯐꯃꯨꯡꯗꯒꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯧꯒꯠꯇꯨꯅ ꯐꯝꯗꯨꯅ ꯂꯩꯍꯧꯔꯦ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯅꯈꯣꯏ ꯀꯅꯥ ꯀꯅꯥ ꯂꯩ? ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤ, ꯍꯧꯖꯤꯛꯃꯛ ꯅꯨꯄꯥ ꯑꯁꯤꯗ ꯊꯥꯖꯔꯒꯅꯤ. ꯊꯧꯔꯥꯡ ꯇꯧ." ꯇꯟꯖꯥꯗꯨꯗ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯣꯟꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ, ꯅꯨꯄꯥ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯑꯅꯥꯕꯕꯨꯗꯤ ꯐꯖꯅ ꯐꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯦ ꯂꯧꯃꯤꯒꯤ ꯃꯆꯥꯅꯤ꯫ ꯂꯧꯃꯤꯒꯤ ꯃꯆꯥ ꯑꯁꯤꯅ ꯏꯅꯤꯡꯊꯧꯒꯤ ꯏꯌꯥꯅꯨꯄꯥ ꯑꯣꯏꯕꯗ ꯏꯅꯤꯡꯊꯧꯕꯨ ꯂꯩꯕꯥꯛ ꯑꯇꯩꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯗ꯭ꯔꯣ?" ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯅꯤꯡꯊꯧꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯣꯏꯅꯦ, ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤꯅꯦ. ꯂꯧꯃꯤꯒꯤ ꯃꯆꯥ ꯑꯁꯤꯗ ꯏꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯀꯃꯥꯏꯅ ꯊꯥꯖꯒꯅꯤ? ꯑꯗꯨꯗꯤ ꯑꯩ ꯅꯨꯄꯥ ꯑꯁꯦ ꯁꯅꯥ ꯈꯧꯖꯥꯎ ꯈꯔ ꯄꯤꯔꯒ ꯃꯌꯨꯝꯗ ꯍꯦꯛꯇ ꯊꯥꯗꯣꯛꯈ꯭ꯔꯒꯦ." "ꯑꯗꯨꯅ ꯐꯔꯅꯤ ꯅꯤꯡꯊꯧ." ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯋꯥ ꯇꯥꯟꯅꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯏꯕꯣꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯏꯕꯣꯝꯆꯥ, ꯅꯪꯅ ꯆꯝꯄ꯭ꯔꯥ ꯑꯁꯤ ꯄꯨꯔꯛꯇꯨꯅ ꯏꯆꯥꯅꯨꯄꯤꯒꯤ ꯑꯅꯥꯕ ꯐꯍꯟꯕꯤꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯗꯨꯅꯅꯦ, ꯑꯩ ꯅꯉꯣꯟꯗ ꯁꯅꯥ ꯈꯧꯖꯥꯎ ꯃꯌꯥꯝ ꯑꯃ ꯄꯤꯔꯒꯦ꯫ ꯑꯗꯨꯒ ꯅꯪ ꯅꯌꯨꯝꯗ ꯍꯜꯂꯣꯀꯣ." ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯕꯣꯝꯆꯥꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ, "ꯏꯅꯤꯡꯊꯧ, ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ. ꯑꯩꯗꯤ ꯁꯅꯥ ꯈꯧꯖꯥꯎ ꯄꯥꯝꯖꯗꯦ. ꯏꯅꯤꯡꯊꯧꯅ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯅꯤꯡꯊꯧꯒꯤ ꯏꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯕꯤꯌꯨ." ꯐꯝꯅꯥꯏꯕ ꯑꯗꯨꯅ ꯑꯃꯨꯛ ꯃꯔꯛ ꯊꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯍꯩ ꯏꯕꯣꯝꯆꯥ, ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯒ ꯂꯨꯍꯣꯡꯕ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛ ꯅꯠꯇꯦꯅꯦꯍꯦ."
ꯏꯕꯣꯝꯆꯥꯅ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯋꯥꯗꯨ ꯈꯨꯝꯕꯒꯤ ꯃꯍꯨꯠꯇ ꯅꯤꯡꯊꯧꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯆꯤꯡꯂꯦꯝꯕꯤꯒ ꯂꯨꯍꯣꯡꯂꯅꯤ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯆꯤꯡꯂꯦꯝꯕꯤꯕꯨ ꯑꯩꯉꯣꯟꯗ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯈꯣꯡꯐꯝ ꯑꯃꯠꯇ ꯂꯦꯡꯂꯔꯣꯏ, ꯑꯗꯨꯝ ꯂꯩꯔꯅꯤ꯫ ꯍꯩꯁ, ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯁꯨꯝꯅ ꯈꯜꯂꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯆꯪꯁꯤꯟꯗꯨꯅ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯕꯣꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯕꯣꯝꯆꯥ, ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯄꯤꯌꯨ ꯍꯥꯏꯔꯕꯗꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯂꯝꯕ ꯇꯥꯏ꯫ ꯊꯕꯛ ꯑꯗꯣ ꯅꯪꯅ ꯄꯥꯡꯊꯣꯛꯄ ꯍꯦꯛ ꯉꯝꯅꯕ ꯅꯪꯉꯣꯟꯗ ꯏꯆꯥꯅꯨꯄꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯏꯅꯤꯡꯊꯧ, ꯀꯔꯤ ꯄꯥꯡꯊꯣꯛꯑꯣ ꯍꯥꯏꯕꯅꯣ? ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ, ꯑꯩ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯅꯤꯡꯊꯧ ꯑꯗꯨꯅ ꯏꯕꯣꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯣꯡꯄꯣꯛ ꯄꯥꯡꯅ ꯆꯠꯂꯒ ꯁꯪꯕꯥꯅꯕ ꯃꯆꯨꯒꯤ ꯄꯥꯠ ꯑꯆꯧꯕ ꯑꯃ ꯊꯦꯡꯅꯒꯅꯤ꯫ ꯃꯗꯨ ꯂꯥꯟꯊꯣꯛꯂꯒ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝ ꯂꯩꯕꯅꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯒꯤ ꯃꯃꯩꯗꯣ ꯎꯆꯦꯛ ꯃꯇꯨꯒꯨꯝꯅ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯅꯩ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯃꯩ ꯑꯗꯨꯗꯒꯤ ꯃꯇꯨ ꯑꯃ ꯊꯠꯇꯨꯅ ꯀꯣꯛꯇ ꯊꯦꯠꯂꯕꯗꯤ ꯊꯦꯠꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯂꯥꯛꯆꯕ ꯉꯝꯗꯦ ꯍꯥꯏꯅꯩ꯫ ꯑꯗꯨꯅ ꯅꯪ ꯍꯤꯡꯆꯥꯕꯒꯤ ꯃꯃꯩꯗ ꯄꯥꯜꯂꯤꯕ ꯃꯇꯨꯗꯣ ꯑꯩꯒꯤꯗꯃꯛ ꯑꯃ ꯊꯠꯇꯨꯅ ꯄꯨꯔꯛꯎ꯫ ꯃꯗꯨꯕꯨ ꯉꯝꯂꯕ ꯏꯆꯥꯅꯨꯄꯤ ꯁꯣꯏꯗꯅ ꯄꯤꯒꯅꯤ꯫ ꯐꯒꯅꯤ ꯅꯤꯡꯊꯧ, ꯑꯩ ꯏꯅꯤꯡꯊꯧꯒꯤꯗꯃꯛ ꯍꯤꯡꯆꯥꯕꯒꯤ ꯃꯃꯩꯗ ꯄꯥꯟꯕ ꯃꯇꯨꯗꯣ ꯊꯠꯂꯒ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯏꯕꯣꯝꯆꯥꯗꯣ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯣꯝꯆꯥ ꯊꯣꯛꯈꯤꯕꯒ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯗꯨꯅ ꯅꯤꯡꯊꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯤꯡꯊꯧꯅ ꯍꯧꯖꯤꯛ ꯍꯥꯏꯈ꯭ꯔꯤꯕꯗꯣ ꯌꯥꯝꯅ ꯐꯔꯕꯅꯤ꯫ ꯃꯊꯧꯅꯥꯕꯨ ꯐꯅ ꯂꯩꯔꯤ꯫ ꯏꯔꯥꯏ ꯂꯥꯏꯅ ꯍꯤꯡꯆꯥꯕꯤꯒꯤ ꯃꯃꯩꯗꯒꯤ ꯃꯇꯨ ꯑꯗꯣ ꯊꯠꯂꯒ ꯄꯨꯔꯛꯀꯦ ꯀꯥꯏꯅ ꯍꯥꯏꯖꯕ ꯁꯥꯔꯤ꯫ ꯃꯥꯕꯨ ꯍꯤꯡꯅꯍꯜꯂꯛꯈꯤꯒꯗ꯭ꯔꯣ? ꯈꯜꯂꯨꯕꯗ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤ꯫ ꯌꯦꯡꯕ ꯇꯥꯔꯦꯗꯅ꯫ ꯁꯣꯝꯗꯅ ꯏꯕꯣꯝꯆꯥꯗ ꯁꯨꯝ ꯂꯥꯛꯄꯅ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯄꯥꯠ ꯑꯗꯨ ꯂꯥꯞꯇꯛꯅ ꯎꯔꯛꯂꯦ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯅꯨꯡꯒꯤ ꯌꯨꯝꯖꯥꯎ ꯑꯗꯨꯁꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ꯫ ꯑꯣ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯄꯥꯠꯇꯣ ꯑꯥꯗ ꯂꯩꯔꯤꯁꯤ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗꯨꯒ ꯄꯥꯠ ꯑꯁꯤꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕ ꯑꯁꯤꯅ ꯍꯤꯡꯆꯥꯕꯒꯤ ꯃꯌꯨꯝ ꯍꯥꯏꯕꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯒ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕ ꯍꯤꯡꯆꯥꯕꯤꯒꯤ ꯃꯃꯩꯗ ꯄꯥꯟꯕ ꯎꯆꯦꯛ ꯃꯇꯨꯒꯨꯝꯕꯗꯣ ꯊꯠꯇꯨꯅ ꯄꯨꯔꯛꯇꯕ ꯌꯥꯗꯦ꯫ ꯑꯁꯤ ꯈꯜꯂꯗꯨꯅ ꯏꯕꯣꯝꯆꯥ ꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯈꯤꯕꯗ ꯑꯍꯜ ꯑꯃ ꯄꯥꯠ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯕ ꯑꯗꯨ ꯅꯠꯇꯅ ꯀꯅꯥ ꯑꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯗꯨꯒ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯛꯅꯕ ꯍꯤ ꯑꯃꯠꯇꯁꯨ ꯂꯩꯕ ꯎꯔꯝꯗꯦ꯫ ꯏꯕꯣꯝꯆꯥꯅ ꯃꯐꯝ ꯑꯁꯤꯗꯗꯤ ꯍꯤ ꯑꯃꯠꯇ ꯂꯩꯕꯁꯨ ꯎꯗꯦ꯫ ꯑꯗꯨꯒ ꯑꯩꯗꯤ ꯏꯔꯣꯏꯕ ꯍꯩꯕꯁꯨ ꯅꯠꯇꯦ꯫ ꯄꯥꯠ ꯑꯁꯤ ꯀꯃꯥꯏꯅ ꯂꯥꯟꯒꯅꯤ ꯇꯧꯔꯤꯁꯤꯗꯤ? ꯑꯁꯤ ꯈꯜꯂꯗꯨꯅ ꯏꯕꯣꯝꯆꯥ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯈꯜꯂꯒ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ꯫ ꯑꯍꯜ ꯑꯁꯤꯗ ꯍꯦꯛꯇ ꯍꯪꯂꯒꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯣꯝꯆꯥ ꯑꯍꯜ ꯑꯗꯨꯕꯨ ꯀꯧꯔꯛꯏ꯫ ꯍꯣ ꯈꯨꯔꯥꯡ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯑꯍꯜ ꯑꯗꯨ ꯏꯕꯣꯝꯆꯥꯅ ꯀꯧꯔꯤꯕꯗꯨ ꯀꯔꯤꯁꯨ ꯈꯨꯝꯂꯛꯇꯦ꯫ ꯀꯩꯅꯣꯅꯦ ꯃꯁꯤ ꯑꯍꯜꯁꯤꯕꯣ? ꯀꯩꯝꯇ ꯈꯨꯝꯃꯛꯇ꯭ꯔꯤꯁꯤꯕꯣ? ꯃꯅꯥꯒ ꯄꯪꯕ ꯖꯥꯠꯂꯥ? ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯣꯝꯆꯥ ꯑꯃꯨꯛꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯍꯣ ꯈꯨꯔꯥꯡ, ꯑꯩꯁꯦ ꯍꯤꯡꯆꯥꯕ ꯑꯁꯤꯒꯤ ꯃꯌꯨꯝꯗ ꯆꯠꯀꯦ ꯇꯧꯕꯅꯦ꯫ ꯑꯗꯣ ꯄꯥꯠ ꯑꯁꯤꯕꯨ ꯀꯃꯥꯏꯅ ꯂꯥꯟꯗꯣꯏꯅꯣ? ꯍꯤ ꯑꯃꯇ ꯂꯩꯕ ꯎꯗꯤꯌꯦ꯫ ꯏꯕꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯑꯍꯜ ꯑꯗꯨ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯃꯐꯝꯁꯤꯗ ꯀꯔꯤꯃꯠꯇ ꯂꯩꯇꯦ꯫ ꯅꯪ ꯄꯥꯠ ꯑꯁꯦ ꯂꯥꯟꯊꯣꯛꯑꯣ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯏꯅꯒꯟ ꯑꯁꯤꯗ ꯇꯣꯡꯂꯛꯑꯣ꯫ ꯑꯩ ꯏꯔꯣꯏꯗꯨꯅ ꯂꯥꯟꯊꯣꯛꯄꯤꯒꯦ꯫ ꯍꯣꯏ ꯈꯨꯔꯥꯡ꯫ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥꯕꯨ ꯑꯍꯜ ꯑꯗꯨꯅ ꯃꯥꯒꯤ ꯃꯅꯒꯟꯗ ꯊꯥꯡꯒꯠꯂꯒ ꯏꯔꯣꯏꯗꯨꯅ ꯄꯥꯠ ꯑꯗꯨꯕꯨ ꯂꯥꯟꯕꯤꯔꯝꯃꯤ꯫ ꯄꯥꯠꯇꯨ ꯂꯥꯟꯅ ꯂꯥꯟꯅ ꯏꯕꯣꯝꯆꯥꯅ ꯑꯍꯜ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯈꯨꯔꯥꯡ, ꯅꯍꯥꯟꯈꯩꯁꯨ ꯁꯨꯃꯥꯏꯅ ꯃꯤ ꯈꯨꯗꯤꯡꯃꯛ ꯅꯪꯒꯤ ꯅꯅꯒꯟꯗ ꯇꯣꯡꯂꯒ ꯂꯣꯏꯅ ꯄꯨꯊꯣꯛꯄꯤꯕ꯭ꯔꯣ? ꯅꯪꯕꯨ ꯋꯥꯗ꯭ꯔꯣ? ꯋꯥꯔꯕꯁꯨ ꯀꯔꯤ ꯇꯧꯔꯨꯅꯤ? ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯈꯤꯕ ꯑꯁꯦ ꯀꯨꯏꯔꯕꯅꯤ꯫ ꯅꯪꯅꯅꯦ ꯉꯁꯤ ꯍꯤꯡꯆꯥꯕꯤꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯍꯤꯡꯆꯥꯕꯤꯗꯣ ꯊꯦꯡꯅꯔꯕꯗꯤ ꯑꯩꯒꯤ ꯁꯥꯞꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯀꯃꯥꯏꯅ ꯀꯣꯛꯀꯅꯤ ꯈꯔ ꯍꯪꯂꯛꯎꯀꯣ꯫ ꯍꯣꯏ ꯈꯨꯔꯥꯡ, ꯑꯩ ꯁꯣꯏꯗꯅ ꯍꯪꯂꯛꯀꯦ꯫ ꯑꯁꯨꯝꯅ ꯏꯕꯣꯝꯆꯥ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤꯒꯤ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯍꯤꯡꯆꯥꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯕꯗ ꯏꯕꯣꯝꯆꯥꯅ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯌꯨꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ꯫ ꯑꯗꯣ ꯀꯅꯥꯃꯠꯇ ꯂꯩꯕꯗꯨ ꯎꯗꯦ꯫ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯇꯨꯝꯂꯒ ꯂꯩꯕ ꯖꯥꯠꯂꯥ? ꯅꯠꯇ꯭ꯔꯒ ꯃꯤ ꯑꯇꯩ ꯀꯅꯥꯒ ꯂꯩꯕ ꯖꯥꯠꯅꯣ? ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯔꯁꯤꯔꯅꯦ? ꯀꯤꯁꯨ ꯀꯤꯈꯠꯂꯛꯏꯅꯦ ꯇꯧꯔꯤꯁꯦ꯫ ꯑꯁꯤ ꯈꯟꯗꯨꯅ ꯃꯍꯥꯛ ꯏꯪꯅ ꯇꯞꯅ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯊꯣꯔꯛꯂꯝꯃꯤ꯫ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯕꯣꯝꯆꯥꯗ ꯑꯁꯨꯝꯅ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯅꯥꯅꯣ ꯅꯪꯕꯣ? ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ?
ꯑꯩꯒꯤ ꯅꯨꯄꯥ ꯍꯤꯡꯆꯥꯕꯗꯨꯅ ꯎꯈ꯭ꯔꯕꯗꯤ ꯅꯪꯕꯨ ꯁꯣꯏꯗꯅ ꯆꯥꯕꯤꯈ꯭ꯔꯒꯅꯤ ꯑꯗꯨꯅꯅꯦ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯍꯤꯡꯆꯥꯕꯗꯨꯒꯤ ꯃꯃꯩꯗ ꯄꯥꯟꯕ ꯎꯆꯦꯛ ꯃꯇꯨꯒꯨꯝꯕꯗ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯃꯗꯨ ꯂꯧꯗꯅ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯂꯣꯏ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯌꯧꯅꯅꯕ ꯑꯍꯜ ꯑꯃꯅ ꯑꯩꯕꯨ ꯄꯥꯠ ꯑꯁꯦ ꯂꯥꯟꯊꯣꯛꯄꯤꯔꯛꯄꯅꯤ ꯑꯍꯜ ꯑꯗꯨꯅꯁꯨ ꯃꯥꯒꯤ ꯁꯥꯞꯇꯣ ꯀꯔꯝꯅ ꯀꯣꯛꯀꯅꯤ ꯍꯪꯂꯛꯑꯣ ꯃꯥ ꯌꯥꯝꯅ ꯋꯥꯔꯦꯅꯁꯨ ꯍꯥꯏꯔꯛꯄꯅꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕ ꯆꯦꯜꯍꯧꯒꯦꯗꯤ ꯍꯥꯏꯗꯗꯅ ꯋꯥꯍꯪ ꯃꯌꯥꯝ ꯑꯃ ꯍꯪꯗꯅ ꯂꯩꯔꯤꯕꯗꯨꯕꯨ ꯅꯪꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯐꯪꯂꯣꯏ ꯑꯗꯨꯒ ꯍꯤꯡꯆꯥꯕꯤꯒꯤ ꯃꯃꯩꯗ ꯍꯧꯕ ꯎꯆꯦꯛ ꯃꯇꯨꯒꯨꯝꯕꯗꯨ ꯄꯨꯔꯒ ꯅꯪꯕꯨ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯩꯅ ꯍꯤꯡꯆꯥꯕꯒꯤ ꯃꯃꯩꯗ ꯄꯥꯟꯕ ꯎꯆꯦꯛ ꯃꯇꯨꯒꯨꯝꯕꯗ ꯄꯨꯗ꯭ꯔꯕꯗꯤ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯔꯣꯏ ꯑꯩꯁꯨ ꯏꯃꯥ ꯅꯪꯒꯤ ꯅꯆꯥꯒꯨꯝꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ ꯏꯃꯥꯒꯤ ꯏꯆꯥ ꯑꯣꯏꯔꯝꯂꯕꯗꯤ ꯏꯃꯥꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯣꯏꯗ꯭ꯔꯅꯦ ꯏꯕꯣꯝꯆꯥꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯕꯗꯨ ꯇꯥꯕꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨ ꯍꯔꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯥꯏꯕ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯏꯃꯥ ꯍꯥꯏꯕ ꯉꯁꯤ ꯐꯥꯎꯕ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯉꯣꯟꯗ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯛꯇ꯭ꯔꯤ ꯅꯪꯅ ꯍꯥꯏꯕ ꯆꯨꯝꯃꯤ ꯀꯔꯤꯒꯨꯝꯕ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥ ꯑꯣꯏꯔꯝꯂꯕ ꯑꯩ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯂꯝꯒꯅꯤ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯪꯉꯛꯑꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯕꯣꯝꯆꯥꯕꯨ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯄꯨꯁꯤꯜꯂꯝꯃꯤ ꯌꯨꯝ ꯃꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯏꯕꯣꯝꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯇꯨ ꯑꯁꯤꯗ ꯂꯩꯔꯤꯕ ꯐꯃꯨꯡꯁꯦ ꯑꯩꯒꯤ ꯅꯨꯄꯥ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤꯅꯤ ꯅꯪꯅ ꯐꯃꯨꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯣꯠꯂꯒ ꯂꯩꯌꯨ ꯍꯣꯔꯦꯟ ꯍꯤꯡꯆꯥꯕꯗꯣ ꯂꯥꯛꯂꯒ ꯄꯣꯊꯥꯗꯨꯅ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯪꯅꯅꯦ ꯅꯊꯧ ꯑꯗꯣ ꯄꯥꯡꯊꯣꯛꯎꯀꯣ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯐꯃꯨꯡ ꯃꯈꯥꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩ ꯍꯤꯡꯆꯥꯕꯤ ꯑꯩꯒꯤ ꯆꯥꯅꯕ ꯀꯔꯤ ꯀꯔꯤꯅೋ ꯊꯣꯡ ꯊꯥꯛꯇꯅ ꯊꯧꯔꯥꯡ ꯇꯧꯔꯛꯎ ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯍꯣꯏ ꯍꯣꯏ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯁ ꯃꯤꯅꯝ ꯅꯝꯃꯤꯗ ꯀꯗꯥꯏꯗꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯁꯥ ꯇꯥꯏꯕꯪ ꯃꯤꯒ ꯂꯩꯕ꯭ꯔꯣ ꯂꯩꯔꯕꯗꯤ ꯄꯨꯊꯣꯔꯛꯑꯣ ꯆꯥꯊꯣꯛꯁꯤꯅꯦ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯏꯖꯤꯟꯅꯗꯨꯅ ꯑꯁꯨꯝꯅ ꯈꯨꯝꯂꯝꯃꯤ ꯍꯣ ꯉꯁꯥꯏꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯂꯥꯛꯂꯝꯕꯅꯤ ꯑꯗꯨꯒꯤ ꯃꯅꯝ ꯑꯣꯏꯔꯝꯒꯅꯤ ꯅꯪꯒꯤ ꯅꯃꯤꯡ ꯇꯥꯕꯗꯅꯦ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯕꯅꯤ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯆꯥꯅꯅꯕ ꯈꯔ ꯁꯤꯜꯂꯣ ꯄꯨꯛꯁꯦ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯃꯗꯨ ꯆꯥꯔꯒ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯑꯗꯨꯒ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯠꯀꯗꯧꯔꯤꯕꯅꯤ ꯍꯣꯏ ꯍꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥ ꯍꯤꯡꯆꯥꯕꯒꯤ ꯆꯥꯅꯅꯕ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯁꯤꯜ ꯂꯥꯡꯗꯨꯅ ꯄꯤꯖꯔꯝꯃꯤ ꯍꯤꯡꯆꯥꯕ ꯑꯗꯨꯁꯨ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯒ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯄꯣꯊꯥꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯤꯡꯆꯥꯕ ꯑꯗꯨ ꯅꯥꯈꯣꯛꯇꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯍꯤꯡꯆꯥꯕꯁꯤ ꯇꯨꯝꯈ꯭ꯔ ꯃꯥꯜꯂꯦ ꯅꯥꯈꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯗꯨꯗꯤ ꯑꯩ ꯃꯥꯒꯤ ꯃꯃꯩꯗ ꯄꯥꯟꯕ ꯎꯆꯦꯛ ꯃꯇꯨꯒꯨꯝꯕꯁꯦ ꯍꯦꯛꯇ ꯊꯠꯂꯒ ꯄꯨꯈ꯭ꯔꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯕꯣꯝꯆꯥ ꯐꯃꯨꯡ ꯃꯈꯥ ꯑꯗꯨꯗꯒꯤ ꯃꯈꯨꯠꯇꯨ ꯇꯞꯅ ꯂꯥꯝꯈꯠꯂꯛꯂꯒ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯃꯩꯗ ꯄꯥꯟꯕ ꯎꯆꯦꯛ ꯃꯇꯨꯒꯨꯝꯕ ꯑꯗꯨ ꯊꯠꯂꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡ ꯃꯈꯥ ꯑꯗꯨꯗ ꯄꯥꯛꯊꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯣꯝꯆꯥꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯍꯤꯡꯆꯥꯕꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯍꯩꯁ ꯀꯅꯥꯅꯣ ꯑꯩꯒꯤ ꯏꯃꯩꯗ ꯆꯤꯡꯂꯤꯕꯁꯦ ꯉꯁꯥꯏꯒꯤ ꯃꯤꯅꯝꯗꯨꯁꯨ ꯅꯝꯃꯤꯁꯦ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯗꯨꯝꯅ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯏꯕꯣꯝꯆꯥ ꯀꯤꯕꯅ ꯂꯣꯏꯔꯝꯃꯤ ꯑꯁ ꯎꯆꯦꯛ ꯃꯇꯨꯒꯨꯝꯕ ꯑꯁꯤꯁꯨ ꯐꯪꯉꯦ ꯍꯥꯏꯕꯕꯨ ꯍꯤꯡꯆꯥꯕꯁꯤꯅ ꯈꯪꯈ꯭ꯔꯕꯗꯤ ꯑꯩ ꯁꯣꯏꯗꯅ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯑꯩꯕꯨ ꯁꯤꯕ ꯇꯥꯔꯕ꯭ꯔꯣ ꯁꯤꯔꯁꯤ ꯆꯪꯉ ꯑꯩ ꯐꯃꯨꯡ ꯃꯈꯥꯁꯤꯗ ꯍꯦꯛꯇ ꯇꯨꯝꯁꯤꯟꯅꯔꯒ ꯂꯩꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯏꯕꯣꯝꯆꯥ ꯐꯃꯨꯡ ꯃꯈꯥꯗ ꯃꯁꯥꯗꯨ ꯇꯥꯁꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ ꯇꯟꯖꯥꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯍꯥꯏꯈꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯤꯡꯆꯥꯕꯤ ꯑꯗꯨꯁꯨ ꯀꯥ ꯑꯗꯨꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯗꯥꯏꯗꯒꯤ ꯀꯅꯥꯅꯕꯨ ꯅꯪꯒꯤ ꯅꯃꯩꯗ ꯆꯤꯡꯗꯣꯏꯅꯣ ꯅꯃꯩꯗꯣ ꯁꯥꯡꯃꯟꯗꯅ ꯐꯃꯨꯡꯗ ꯄꯟꯕ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯗꯤ ꯃꯤꯅꯝ ꯑꯗꯨꯗꯤꯅꯦ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯇꯥꯏꯕꯪ ꯃꯤ ꯑꯃ ꯂꯥꯛꯑꯝꯃꯦꯅ ꯃꯥꯒꯤ ꯃꯅꯝ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒꯉꯁꯥꯏ ꯂꯥꯛꯂꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯗꯣ ꯑꯗꯨꯅ ꯀꯔꯤ ꯀꯔꯤꯅೋ ꯌꯥꯝꯅ ꯍꯪꯂꯝꯕꯅꯤ ꯍꯤꯡꯆꯥꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯍꯤꯡꯆꯥꯕ ꯑꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯍꯪꯂꯤꯕ ꯃꯥꯗꯤ ꯑꯍꯜ ꯑꯃꯅ ꯃꯥꯕꯨ ꯐꯥꯠꯇ ꯂꯪꯊꯣꯛꯄꯤꯕꯅꯤ ꯑꯍꯜꯗꯣ ꯃꯐꯝ ꯑꯗꯨꯗ ꯃꯤ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯗꯨꯅ ꯂꯩꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯦ ꯌꯥꯝꯅ ꯋꯥꯔꯦ ꯀꯔꯝꯅ ꯃꯥꯒꯤ ꯁꯥꯞ ꯑꯗꯨ ꯀꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯕ ꯌꯥꯗꯣꯏꯅꯣ ꯍꯪꯂꯛꯏ
Hingchaba aduna asumna khomlai madugi ahaldo khwaidagi pangba mini adunani mana hojikbu phawa mi lanthok lansin tawduna leiribado magi saptudi mana mi ama pat mayaida thadarambada magi sapto adum koklodabani aduga pat adu tahoriba mi aduna magi mahut sinduna mapunchi chupa mi lanthok lansin tawduna adum leijahoradabani Hingchabagi wadu tabada phamung makhada leiriba ibomchana asumna khalami farida aina wahang hangdrabasu pakhum phangne aduga uchek madugumbasu phange hojikti ai tumina dum lolaga leirake aduga hingchabase chakrakanda aisu chalage asi khanduna ibomcha phamung makhada tumina hingchababu chakhiba ngaiduna leirami ngaihak leiraga hingchaba duso tumba hogalami aduga chatkre Hingchaba chakraba matungda ibomcha su chatnanaba phamung makhadudagi thoraklami ibomchana thorakpa ubada hingchabi aduna sanagi khawjaw ama pibirami ibungo sese sana khawjaw se nangi ojaro imana ne nangbu ichani khalaga pibani hoima adudi chalage ko chalo asumna ibomcha hingchabagi mayum adu thadoktuna sana khawjaw adu puraga laklami Magna sumlakpada pat adugi manak yaushilakle ahal aduso pat mapanda famduna leirami ibomchana ahal aduda asumna hanglai kura aibu pat asigi wangmada amulan thokpiba yagadra yani ado nangbu hingchabadu unarakbro aina hango haibadu hangakpro nangbo hange kuragi sapto kaman kokani haibadu so haire ahal adu harauna asumna haire asingmugi hairakbro Kamaina kokani haige engonda hayo Kura ai pada sigi asongwang moda hana mutala thokpiyo aduga haijage hoi lao asumna haladuna ibom chabo pad adubo amuk lan thokpirakle ibungo hojikti hairo hingchabana sabado kamdonu kokani haire haibado Kura hingchabaduna sumaina haire Kurana pada se lan thokpikhiba miyoy ama hekta pad mayay asida thadaramgadabani adu thadarabadine kuragi sapto kokani aduga yumda dum chappa yarni hai aduga ne kurana tawriba sumaina miduna amo mila tholansin tahorani hai ibunga nangna igi awabu polum ma thangdabiri ayam dungai nangsu yumda dungai haloko chalo mangoloyo asi haiduna haladu lehore ibomcha so konung tamna lagle somdana konungda ibomcha laktrabada phamnaiba makok aduga ningthaw aduga asumna hainarami Iningthaw ibomchado hingchabana machet selaga charamani charamani Lomi maja mana iningthawi chanu Biras Kumari lawni kaina haijaba sai madugi mahini mana phanglibada iraina hingchabagi mamaina panba uchek matugumada purake gaidana hairamadana asumna ngangnani ngai tanja aduda ibomcha konungna changlaklammi madu ubada makhoi pungangakre Phamnaiba aduna ibomchada karemnana asumna hairei ibomcha nangbu hingchabagi manak yawrabo natraga kiduna aswadagi halairo ibomcha kari sukhomda ningthawgi manakta changsinduna hingchabagi mamai aduda panba uchek matugumba adu lauthoktuna ningthawda pirami iningthawna haiba hingchabagi mamaida panba uchek matugumba pujaraklabani hojikti Rajkumari chinglembido aingonda pibiro Ningthaw aduga phamnaiba makok aduga do ibomchana hingchabagi mamaida panba uchek matugumba adu puraklaga pirakpa adu ubada pungangakre ningthaw aduna asumna hairei sidi onthoknu maguleina phajakreda phare hojikti nangna aina haiba thabak pangthokpa ngamlabanina ichanu pichinglembi nangoda thajaragani aduga leipakta khai amasu piragani phani ningthaw aduna amuk asumna hanglai ado ibomcha nangna khawjaw mu purakliba dubu karino sana khawjaw ni ningthaw hingchabagi nupi hingchabiduna aigidama pibirakpani kari sana khawjaw haiba kadai yenge hoi ningthaw asi haiduna ibomchana sana khawjaw adu haidoktuna yenghalami madu ubada phamnaiba makok aduna asumna hairei hingchabagi mayumsidi sana yamna leiba chani aisu chalage aduga hekta laururage asi khanduna phamnaiba makok adu hingchabagi mayum tamna lakle mahakna sumlakpada pat adugi matai yaurakle ibomchana tawkhiba adugumna mahakso ahal aduda pat adu bulalhalami
ꯄꯥꯠ ꯃꯌꯥꯏ ꯑꯗꯨ ꯌꯧꯔꯕꯗ ꯑꯍꯜ ꯑꯗꯨꯅ ꯏꯕꯣꯝꯆꯥꯅ ꯍꯥꯏꯔꯝꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯇꯟꯖꯥ ꯌꯦꯡꯂꯒ ꯐꯝꯅꯥꯏꯕ ꯃꯀꯣꯛ ꯑꯗꯨ ꯄꯥꯠ ꯑꯗꯨꯗ ꯊꯥꯗꯔꯝꯃꯤ꯫ ꯍꯦ ꯑꯍꯜ, ꯀꯩꯅꯣ ꯅꯪꯅ ꯑꯩꯕꯨ ꯄꯥꯠ ꯃꯌꯥꯏꯁꯤꯗ ꯊꯥꯗꯔꯤꯕꯁꯦ? ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯑꯩꯗꯤ ꯑꯩꯒꯤ ꯁꯥꯞ ꯀꯣꯛꯂꯕꯅꯤ ꯉꯁꯤꯗꯒꯤꯗꯤ꯫ ꯅꯪꯅ ꯑꯩꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯗꯨꯅ ꯂꯩꯍꯧꯔꯣ, ꯑꯩ ꯆꯠꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯑꯗꯨꯒꯤ ꯁꯥꯞ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯤꯑꯣꯏꯁꯤꯡꯗꯨ ꯃꯍꯥꯛꯅ ꯄꯥꯠ ꯑꯗꯨꯗ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯗꯨꯅ ꯂꯩꯍꯧꯔꯦ꯫ ꯁꯣꯝꯗꯅ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯈꯔ ꯊꯥꯗꯨꯅ ꯏꯕꯣꯝꯆꯥꯒꯤ ꯃꯄꯥ ꯇꯣꯝꯆꯧ ꯑꯃꯗꯤ ꯃꯌꯥꯝꯕ ꯏꯕꯣꯍꯜꯁꯨ ꯂꯧꯍꯜꯂꯨꯗꯨꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯏꯕꯣꯝꯆꯥꯕꯨ ꯆꯥꯎꯅ ꯂꯨꯍꯣꯡꯕꯤꯔꯝꯃꯤ ꯑꯗꯨꯒ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯧꯃꯤ ꯇꯣꯝꯆꯧꯒꯤ ꯏꯃꯨꯡꯗꯨ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯏꯕꯣꯝꯆꯥꯒꯤ ꯃꯄꯥꯟꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯃꯃꯧ ꯑꯣꯏꯅ ꯐꯪꯖꯗꯨꯅ ꯂꯩꯕꯥꯛ ꯇꯪꯈꯥꯏ ꯑꯃꯁꯨ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫